ngase phong ki tongan tongan ba Manipuri si phong singdigi maru oibe I pausing khonga charakana Manipur top channel gi maikedi gi mayam da share tawji han mamakta mayam Manipur gi mayam punamak haibdi COVID-19 digi ngak thokna ba masum kanna gi damakta expert sing na phongdora po pham khara mayam da hana thamjage COVID test tawbagi khongjel yangsin hanba ngamdravdi Henna Luba gi Phibam lakani expert curfew thamkhrabasu paktaknana positive oirakpa sina mayamna SOP indre haiba takli Laisat kini sebuah web asi state asi da sandorapa tingna bagi dama government curfew thamduna miyambu yumdagi mapal thoktana ba akan ma section tharang lokhat labasu lekai da paktakna positive oirak pasina miyamna SOP indabagi asoba khudam ama oirakli amaromda government laisat asi ngak thokna bagi dama lokhat liba contact tracing gi thabakta Henna khongjel yangsin bagaloinana paksana test tawbagi thabak lokhat haudrabadi state asina Henna Luba Phibam ama mayoknahalagani hainasu health expert amana phungdorakli pongna phamna phangba data gi matung ina sai asigi April 13 COVID-19 positive oibigi masingasi nongmada mi sahum taraga mari oiduna saliba sai asigi English ngani ga kunga mathoi gi January digi khwaidigi yamna positive oiki amasum numit asida Manipur government athuba mifam ama pangthoktuna laisat asi pakthok sakthokna sandoraktana bigidama Imphal East amasung Imphal West ki manung sanba Greater Imphal gi mafam punamakta containment zone sin lauthoktuna miyamna yumda lengdana leinaba amasum government PBSOP standard operating procedure mapung fana innana bakan khibane amasum mahana hai COVID-19 laisat asi mayoknana bigidama government hauji tawgadaba thaba asi miyambu satok chasin ge athingba piriba matam asigi manungda contact tracing amasum paksana test tawbigi thausil chathaduna makhatana laisat asi imung manunggi miyoi amadi natragana laikai amadigi laikai amada sanduraktana bigidama akan mathabak lokhat haugadabani hairiba matam asida local club amasum NGO singa khusamnaduna test tawbagi mathakta positive oirabasu home isolation tawbada pukning thogat pamasum mating pangna bohona bagaloinana magi laikai singna chapsana covid free zone o henna ba thabak lokhat hangadabani adugo kariguma government haujuk lairiba phibam asida lakshinnaba hona hodrabadi haujuk lairiba masagi infrastructure amasum manpower asina oirakadoriba phibam asi lakshinba ngamdabadigi Henna Luba Phibam ama mayoknarakani haina health expert asina phungdurakli maraksida Sagolbangi MLA RK Imona ngasi maki social media account assembly constituency sigi manung sanba salam laikai maino lairak ingudam lairak amasum kangabam laikai gi apun mami humdraga humdoi test tawbada mi kungani pan COVID-19 positive oiba thengnare positive oibagi sang asi sada kuntrani hairiba sang asi Delhi da hauju oiriba sang atudagi helabani haina makna nungnangba wafam phongdorakhi atopa pawamanamo torel de Iraq na duna nupi masa ani sire None district Khawpung police station konba tausang village da leiba laimatak torel da kumduna sanarubi sahi nauribi nupi masa ani isingna senthaduna pukhraba tungda Iraq na duna sire thaudo singara nungthil pung ahum makhai atubai da thokibani laikhidraba angang ani edudi Khawpung police station gi manungda leiba thangal village gi jangkuilu panmai sei taragumdo apokpagi ming dimonlung panmai amasum khul asimak tadagi Monica thaimai sei taragumdo apokpagi ming dijanglung thaimai ni nupi masa ani esiga lonena atopa mamanabi kharaga thangal village phauduna sieliba laimatak torel gi tausang thong ahaibi manakta sanaringaida soibadagi torel da tasin khibani amasum torel gi iselna senta khibani pawdu phangbadagi miyam horaktuna torel gi maril da thi humlaba matung nungthil gi pung manga makhairom tabada asibaksang oina phangkhibani sohairi amasum yamna nungnang ningai oiriba pawmana mayam Rajasthan da sahi tara phawbagi manungda leiba angang lising ahum ga songa positive oire COVID-19 gi ani suba web asida Rajasthan da sahi tara makhagi angang lising ahum ga songa Henna amadi sahi tara ga mathoidagina kun phawbada leiba angang lising tara covid positive oiba thingnare haina Rajasthan gi health department miyamna phungdorakli agency dagi phangba pawna makhatana hai Rajasthan da haukiba ningthokaba numit khaktada mi lising mariga samriga taraga mari covid positive oiba thengnaduna laisat si positive oiba thengnakiba apunba masing lak mapanga lising kunga samriga yangai ka taruk yaukre loinana mi samaga ohumna laikhidabaga loinana covid positive oiduna laikhidaba masing lising taret ka sanipan ga taruk sukre
Health Minister dagi phangba report amagi matung ina Rajasthan da haukiba April amadi May tha asida sahi kungi makhada leba angang lising taraga humdoi gi supnagi chonga positive oiba thengna khi hairi amasum covid ki ani suba web asina masagi sahi kunga mathoi dagi ni phu phawbda leba miyoi singdana hena tamthina sawon ba heli haina report asina sum makhata na hairi Manipur yauna India gi state ayambada leiriba angang sing covid-19 gi ahanba web ta positive oibagi sang yamna hanthaki ani suba web asida su Hauzik phawbi oina positive oibagi sang adum hanthari Malem gi akhang ai singna leba asida covid ki ahum suba web ama lakpa taragadi angang singda yamna sawba saithing piraba yai haina phudok narakpa leiba maramna Rajasthan da angang lising ahum go songaram covid positive oirakpasi leba asida ahum suba web laklabra haibigi wahang hangnarakle haina su pausna makhata na pali atopa paw manamu covid ki pot yen bada donor gi ming yawba banner logo na singba hapiaroi DM COVID-19 gi saithing nanglaba miyam da post yen ba matamda madubu khatliba miyoi singi ming yawba logo loud speaker da miyoi adugi ming pallaga lawba amasum banner pairaga yum da sangba gari da thelaga satpa khudak tagi oina athingba thamle haina district administrator Imphal West na order ama thokre amasum Imphal West ki district magistrate TS Kiran Kumar na thokiba order adugi matungina COVID-19 laiset asina maram oiraga awaba tarba miyoi singi dama NGO sing civil society organization sing club sing organization sing amadi lanai miyoi sing na asa athak sing hidak langthak sing natragana covid relief kit sing Imphal West ki tongan mafam sing da leiriba lekai sing da yenbagi paw phangle asigumba awaba tarba miyam gi damak minung siga loinana miyoi natragana lup sing na mateng pangmagi thabak sathariba si taramna oi loinana district administration gi asigumba thabak thoram sing sathariba sibu thagali adubu sel natragana polam sing adu yenthokpa matamda loudspeaker sijinaba miyam punba yum da sangdunu yenthokpa loinana polam sing yenthokpa matamda polam singi package aduda donor singi maming haptuna media da natraga social media da thagatnaba tawba thingnare miyam da mateng pangbagi mingda masagi mingset tananabagi damak tonganba polam sing sem saba miyam pulhallaga photo natragana video na singba lauraga social media da Mingset tananaba honabasi tawriba thaba adugi matik miyai manghanbana madu tawkham thokte asiguma pamdaba thaba asi miyamgi interest yenglaga khutakta thingbagi tangai fadaba lakle haina lawi maram aduna covid ki tengbang polam yenbada katliba miyai adugi masak yawba logo loudspeaker da miyai adugi ming palaga lawba yum da sangduna pot yenbada katliba miyai adugi ming yawba banner sing thelaga satpa district asigi manungda khudak tagi athingba thamle kanagumba na athingba si thugairabadi logi matung ina sairak phangani haina su order aduna palli Atopa tendakpa paw manamu Khelo India Center samagani phugo humdoi lingbada Manipur gi taragatar yaure Unit Ministry of Youth Affairs and Sports na Manipur yauna India gi state tareta lupa crore taraga mariga lakh kunthra sangna Khelo India Center samagani phugo humdoi lingna ba phirep laukre center amamamda sport discipline amamam khaktamak hangdokani haina spalli amasu Manipur Maharashtra Mizoram Goa Karnataka Madhya Pradesh amadi Arunachal Pradesh ta punna lupa crore taraga mariga lakh kunthra sangna hangdokadoriba center sing asida center amamamda sport discipline amamam khaktamak hangbagi khudongchaba laigani suhairi atopa tendakpa paw manamu transgender sing da central government lupa lising amaga songa pigadori laiba asida covid-19 gi ani subo web lakpadagi misimina sa kya thokanduna tangdu laitadraba phibam ama mayoknahalagani saira asida transgender singna thengnariba khudongchadaba singi yenglaga center na lupa lising amaga songa gi mateng piragani haina lakthokre agency tagi phangma pawsina hai covid-19 gi laiset mara asida transgender singna thengnariba khudongchadaba singi wakat kyama Ministry of Social Justice and Empowerment da telephone amadi email gi khuthangda lakpadagi ngasi center na tengbang adu pinanaba lakthokibani haina supalli Makasa tarakpo na to papaw manamu COVID-19 na yumpham oiraga kanagumba amata anticipatory bail piba yaroi Supreme Court Allahabad High Court na stay tawkiba order amaga mari lainana ngasi Supreme Court of India na kanagumba accused amana COVID-19 na maram oiduna sigani haibige akibada yumpham oiraga
anticipatory bail piba yaroi haina laukthokre hairi agency dagi phangma paw sina hai Supreme Court of India gi yathang adu Allahabad High Court na jail singda phadok sing krik inaduna laidiba amadi hauzik COVID-19 na oirakliba phibam asigi yenglaga kanaguma laiset asina siba yaba accusing anticipatory bail piba yagani haina thamkiba order amabu singnaduna Uttar Pradesh laingakna tharakhiba petition amagi hearing satharaba matungda laukthokibani haina supalli atopa pawamana vaccine phangdabagi wathok asi miyamda awaba piba chumdaba thawongni WHO haukiba kumja English ingani kunga mathoida China gi Wuhan gi hauraktuna malem pumda sanduraliba COVID-19 gi laisat asi sahi ani helaba phawba miyamna awaba mayoknariba sair asida leiba kharana vaccine phanglaba kharamana phangba ngamhandriba si miyamda awaba piba chumdaba thawongni haina World Health Organization gi maikedi gi su phongdorakli amaromda COVID Care Center dagi Luba positive oiraba miyoi amuk hana pharaga center da thamkhre COVID-19 positive oibidagi lamphel pata leiba RD Wing COVID Care Center da thamba miyoi ama mi udringai narol da sien khibadagi koi thinaraba matung amuk hana phajilaga thamjinkhre haina supalli amaromda cyclonius na Manipur yauna awanongpoki lamsingda nungsit yawba akanba nong suhangadauri Bay of Bengal dagi haurakhiba cyclone Ias na Manipur yauna awangnongpoki lamdam singda thasigi kunga taru amadi kunga tereta akanba nonglai nungsit thogalaba yai haina India Meteorological Department IMD na phongdorakli makhasa tharakpoina topa paw manamu card pai de bisingsu seng phangana na kg ahum yen mani Dr. Y Radesham Supham nongpham leitraba matam asida punna hingminabagi wakhalonda napsagi card pai de miyoi singsu seng Panghananabagidama PM GKAY gi sengkiji ahum yen mani haina hianglam constituency gi MLA Dr. Y Radesham na phongdorakli constituency asigi tuan mafam kharada PM GKAY gi sengkiji manga yen gadabada supnagi kiji ahum kakta yele haina wakat langdibe sigi matangda MLA gi yumna pangthokiba pawmising unaba mada MLA na wafam asi phongdokhibani amasum MLA Radesham na hai hauzik state asida COVID-19 gi laina laisat asina mipum khudimakta asoba saitheng ama piri asingumba matam asida Prime Minister na May amadi June tha ani asi miyam gi awaba sigi yenglaga napsagi card holder singda lemna sing pinaba thorang tori adubo state asigi oina yamna lebak thiba ama oina hana napsagi card holder oiramba miyoi kya masa khangdana Aadhaar link soiba laibadagi kaglaktuna hana phanglamba sengi sang adudagi angakpo phangna hanthana pirakhre masigi manungsana hianglam constituency gi oinasu hana card pairaba miyoi kya handaki seng pirakpasida yaraktre asoiba si semdokpada matam khara sangkhigadari loinana asoiba sina miyoi sa kya seng phangloidaba madi card phangba yaraba imung kaya card phangdriba masum mipung khudimangna thengnariba awaba sigi yenglaga pirakliba KG manga asi sahi manga gi angang dagi hauraga seng asi miyoi amada tha amagi KG ahum oina yenana ba thorang tawbani MLA na makhata na hai seng KG ahum yen ba si Manipur gi oina hianglam constituency khakta nate constituency ayambada hairiba 60 asi handaki tha ani asi gi oina satnari maramasna constituency asi gi miyamna seng KG ahum pibada lan ubadu tawbigano Maki maikedi MLA ama oina mamangi sahigumna sale putholaga open market sale OMS tagi seng lairaga award pasing haplaga yengadabadu su sai asigi oinadi laingana open market sale seng phangandaba asina seng laiba phangdre lonena market ta su hairiba ayen seng asi yondabana laiba phangdre phibam asi yenglaga miyamna agent singdagi lokham thokpa tha anigi seng asi lawbiyu lainga ki maikedi su athuba matamda Aadhaar link tawdabadigi kakhiba card sing asi nauna link tawduna mahoksagumna sing asi marangkaina miyamda phanganana bo honari amasum COVID laina lesat manungdagi awaba sigisu seng nataba atopa mathautawa polam singsu pina bo honari haina supali atopa paw manamu session judge pandemic ki yauna offensive comment post tawbayaroi social media gi maruiba platform ama oiriba Facebook ta novel coronavirus COVID-19 ga mari lainana voicing post tawruba miyema district and session judge Imphal West a Guneshwarna pikiba order amada COVID-19 pandemic asigi yauna social media da offensive commenting post tawdunaba direction pikre Imphal gi Serap Court complex ta leiriba
District and Session Judge Impal West ki order asi ngarang court asina laukhatuna khanakiba criminal miscellaneous anticipatory bail case amaga mari lenana pikibani court asida anticipatory bail PBU haiduna haijarakiba miyai dugi maming Nelson Phibam Saikungani pan kawi singjamai thongam lekai digi S Arun Kumar gi masanu pani mahakna criminal procedure court CRPC gi section 438 ki makara court asida mahakpu anticipatory bail PB na ba file tarakiba application amana phongdorakibani mahak mahairoi ama oibigi mathakta haukiba sahi tare longi mamangdagi hauraduna miyamgi dama agriculture sector yauna atopa thabak thoram sing paikhatuna lakhiba miyoini haiki aduga mahakna court asidagi anticipatory bail PB na ba haijaraliba asigi maramna tha asigi kunga tarukta masamaki Facebook account mahakna corona na ba mida sikpa kangduna atopa corona na da ba mida sikpada corona na da bra haiba wahai sing iduna upload post tawrubani hairiba wahai sing asiga manaba mawong su maki opinion phongdokiba mamang thakta sula yaukre adubo hairiba thabak sing adu tawrubagi damak makpu non bearable offense singi makhada charge tawpham thokte hairakhi amasum ngarang singjamai police station gi personnel singna mayumda laktuna makpu police station asida masa laknaba maki ahalaman singda chapsaba marum khangalamdana hairamki amasum ayuk pung 12 rom tarakpada su police station asigi atopa team ama laktuna makpu police station asida masa laktrabadi phajilagani haina fawba hairamki sohaidi masidagi applicant asigi maikeidigi miyambu namthak toba nungsi handana ba khonaba amasum miyambu ne tahandabna singba tawkhidaba mahakpu karigumba police na FIR case amaga mari lenina phajinkrabadi mahaki career reputation manglagani haki lonena media portal da wafam sing upload taunarakwa singbu police na maram sadana Indian Penal Code ki section 153A 505 clause 1 clause B by clause 2 amasum draconian law na singbagi haksinba provision sing yauna tungan ba act singi non bailable section singi makhara phajinbagi thabak sing chatharakpana mahakpu su police na phajin kibiyai maramaduna maral su laitana mahakpu phajinbagi awaba sing phanganbiganu haibaga loinana kariguma mahakna post tawkiba wafam aduna miyoi amada suhanbu oiragadi madu civil liability provision singi matungina hakthengna bagi pambai oibi yai haina court ta phongdorakhi court ne applicant asina phongdorakiba wafam sing adu khupna yengsilaba matungda maki application adu ki matungina criminal miscellaneous anticipatory bail case ama temporary number ama piduna register tawna ba khangan hibaga loinana maki wafam sing asigi matangda singjamai police station ki officer in charge ki mekedigi report ama court submit tarokna ba direction piki loinana applicant asida interim pre-arrest bail piraduna koana police ki maikaidigi pikhalakadaba report adu fanglaba matungna maki application asigi hearing sathadriba phawbagi manungda maki maikaidigi COVID-19 pandemic asigi yauna atai hiram singa mari leinaba offensive commencing post tawbu yaroi habigi direction piki aduga kariguma mahakpu singjamai police station FIR case amaga mari leinana phaba tarabadi lupa lising kunthra gi personal release PR bond amasum masiga manaba security amaga mahakpu thadokadabani loinana case adugi investigation da mahakna cooperation pigadabani investigating authority gi apambagi matungina mahak masa phangangadabani mahakna case adugi prosecution witness singda influence tawroidabani amasum court gi mangjongna permission yaudrabadi Manipur gi mapana satpa yaroi sohaki district and session judge a Goneshwar na pikiba order asina petitioner asida direction sing asi pikiba ga loinana singjamai police station gi OC gi maikedi gi mathang thagi ani phawbagi manungda report pikhalakpa ga loinana case asigi hearing pangthokani haina spouse na makhatana phongdorakli loisilakwana tentakpa paw khara namu ngasi dagi India ra Facebook amasum Twitter thinglaba yai social media platform ama oiriba Facebook Twitter amasum Instagram da anauba intermediary guidelines asi indaba tarabadi hayengdagi ben tawrakba yai amasum guidelines asi accept tawbigi sarkarna lepliba aroiba matam asi me kunga mangani aduba haujuk phawbada anauba regulation asi WhatsApp Facebook amasum Twitter na ngana satri amasum Twitter gi Indian version ku haidiba social media app asi khaktamak me kunga mangagi deadlines asigi mangoinana anauba guidelines asi ngakna satli haina spaw mana sumakhatari
अतोप पाव मनमु लाखलिबे डिसेंबर फावबद इंडिया पुमगी ओइना वैक्सीन काप लोइसिलगनी हाइना यूनियन मिनिस्टर गजेंद्रना क्लेम तौख्रे लाखलिबे डिसेंबर था फावबगी मनुंगदे इंडिया पुमगी ओइना कोविड-19 गी ngakthoknaba वैक्सीन काप लोइसिलगनी हाइना यूनियन मिनिस्टर गजेंद्र सिंह शेखावतना थाजनिंगाय ओइबा मवोंगदा नाहौनना क्लेम तौख्रे हाइना एजेंसी दगी फंगवा पाव मन मखाताना फुंदोरकली अदो मैं हजिक ओइनादि पावसी मतंग अस लुसिनजरगे दुगा पाथौचखिबदे सोखिब लानखिब किया याउस मैम ngakpigani अनौब इ पाव लरगदि मरक्थन अदुम अपडेट पिजरके हाइना चैनल असigi मेकेदगी थामजरी एंड थैंक यू